Kuki natraga kanagumba kangluf amada da society na lam yonkiba leite. Sekmaijing Part 2 Joint Cooperative Society Limited na Kuki natraga kanagumba kangluf amata da lawfam natraga lam yonkiba leite haina ngasi Sekmaijin mayalaikai da leiba society asigi office ta society asigi chairman secretary executive member amasung member sing yauna pangthokiba paugi mifam amada society asigi treasurer Prem Kumar na phongdokhrei mahakna makhata na haikibada society asigi chairman Waikhom Sanatomba secretary Oinam Brojen amadi member amata na Kuki natraga kanagumba kangluf amata da lam yonkiba leite adubu masana masabu chairman haijaba W Nava Maitai amasung secretary ni haijaba L Malemnganbana electronic amasung print media da phongdokiba wafam adu yumfam yaudaba wafam ngaktani society asina 2010 gi November 10 da matam adugi assistant register cooperative society Kakching Oiramba officer amana society asi cancellation tauki adu chahi khuding adumaki April 13 da nauna general body mifam pangthoktuna anauba committee members sing khanki Numit aduda maroiba miyoi sing suna laktabadagi July 12 da GB pangthoktuna thaupuba sing khanki makhata na 2023 gi August 3 ta GB pangthoktuna ngasi mag chairman Oriba W Sanatomba secretary Oinam Brojen amasung society asigi executive committee sing thabak pangthoktuna lakli adubu W Naba amasung L Malemnganbana ngangliba wafam sing asi yumfam yaude haiki Central Myanmar da military junta na air strike thabada miyoi 19 leikidre kun hena soklei Myanmar election naksilakpagal loinana military junta amasung rebel singi marakta muknabagi chang ase hengalakli rebel singi maikaidagi sumi khalasida miref oiba kaya kidnap tawgi thawong kaya chathari maraksida haukiba irai numita military junta na Central Myanmar da air strike chathabada miyoi 19 hatkre kun hena so open nangle haidi Local Administration Official gi report matung inadi haukiba irai numit ki numidang wairamda Myanmar gi Sagaing region gi Tawine Township ta military junta na air strike chathabadagi misei minagi thawdo odu thokibani Military junta gi maikai degi bomb ani thadaduna air strike thakiba matam adu township aduda mi yamna kongna leiba matam oibana misi minagi chang adu wangna thokibani air strike thakiba thogdo matung minitara ga manga leiraga rescue workers sing mafam aduda thunglaki bomb thadarakiba aduda mioi taret mafam aduda siki aduga taraga ma thoina hospital da pukhalaba matung laikanaba ngamdana sikibani thogdo sigi matang da military junta gi maikai degi statement amata phongdokpa leitri haukiba me thadasu Sagaing division da air strike thaduna angang kun yauna mioi kun gani thoi hat kibagi thogdo laikre hairi KLAUKLF ki commander in chief Saikhongam baite khulai kaya ga loinana Churachandpur police na fari CKLA Chin Kuki Liberation Army UKLF United Kuki Liberation Front ki commander in chief for Renda Saba M4 assault rifle ka kona na fagat pangam kre Churachandpur district ki Churachandpur police station na fagat pangam kraba CKLA UKLF ki commander in chief adu Chandel district Sugnu travel degi Saikhongam baite yangkai apokpa Thanglet baite kawim mahak hojik Churachandpur district ki B5 jamda mahaki gang Singapore na leibani hairi faraba mioi asina luchingduna CKLA UKLF ki makhada lona yadaba mawngda sel khaiba amadi sel gi damak mi faba kidnap tawbuna chingmada chenabani haina police tagi phangba pauna hairi Police na faraba commander in chief ka kona na fagalaba khusu khulai sing adudi magazine ka konaba 5.56 mm gi M4 amadi Maru kun yauna GSM keypad phone su yauri faraba mioi asigi mathakta Churachandpur police na 145/11/2025 CCPP S1C arms eki makhada case ama lokhatuna makhata ba thabak paikhat phokre hairi Pretoria da mioi taraga mathoi kaptuna hatkre South Africa gri Pretoria da leiba hotel amada masakhang daba gunmen ahum na mioi taraga mathoi nongmena kaptuna hatkre hotel da sakhang daba singna mathok maram khangda nongmai kapsilakpa adu da mioi taraga mathoi siraga taraga marina aso apan nangki South African police na thawdo adu da January ba mioi singfa na ba thorang lokhutpa hokre local media gi report matung ina thawdo adu ngasi nongalam dai pung mari ga minitara manga tabada thokibani thawdo adu gi pau hek phangbaga forensic amadi Ballistic experts sing yawa team ama mafam aduda changsin ki chenariba attacker mioi ahungi khonguliba hori haina South African Police Service ki national spokesperson Brigadier Ithlena Mathena agency sing da phongdoki Kuki na maite ki khul nak na lambi samjil lakpagi matang da litan pok pidamiam na rally chat kray Kulai bai ba Kuki mal tanin chingna biseng na maite khul da lambi samjil lakpadagi miyam na protest tha kray Young Sporting Club BDC amasung litan pokpi ki mera pai binesen ki rally aduda masing amlaba khunja sing na banner amadi play card sing pai dinu sarugya ki hiramasi ki matang da Young Sporting Club ki secretary Waikhom nawuna phongdorok pagi matung inna Manipur ki governor chief secretary amadi district administration ki official sing yauna mari leina basing da Kerak hanawa katpa leikri adubunga si fawa hiramasi ki matang da mathau taba thorang amata lokhalakpa leitri maite ki khul
manak nagna lambi samjilakpana miyamda chawna nungnangba pohalei reserve forest ki saruk yauna maitegi khulda lambi samjilakpagi thawong ase khudakta lefannaba thorang lokhatpham thui haina su mahakna phongdokhi rally aduda saruk yakhibasingna phongdorakpagi matugina maitegi khungang amadi akoibada lairiba mafamsing lengang ngakpi senbinaba thorang lokhalaktriba makha tana khungjang changsinkhigani hatna sunabana makhala matagi waroisin purakpa ngamloi khenaba lairabasu phaminaduna waroisin puraknaba honaminasi ibobi aikhoi maselgi marakta hana sunabana makhala matagi waroisin purakpa ngamloi mot khenaba kaya lairabasu hana sunabagi mahuta punna phaminaduna waroisin puraknaba honasi maduna chawkhotpa amasung tangdu leitaba lamdam ama purakpa ngamgani haina XCMO ibobina ngasi matam amada Manipur sarkargi Revenue Minister Oiramba Hairok Ibotombi laikhidabagi ningsing thawrongga mari lainana wa ngangladuna phongdokhre Hairok Ibotombi Memorial Trust na sinduna ngasi Hairok Part 2 Mayai Laikai Memorial Complex sa pangthokiba thoram aduda XCMO Ibovina makata na haikibada matam leiba kibekta hingsa thadoktuna santi gi lambida laknaba honaminasi hana sunabana kari karamba kanaba purakhrabage maram chada maral puthokpa ngamdana mihan mipun chathabagi thawong asi mioi bigi lichan nate matam amagi Manipur Sarkar gi Minister Oiramba Hairok Ibotombi bu sakhangdaba singna mayumakta tamthina hatok lamkhibagi thodok adubu nungaitaba phongdokladuna o Ibovina makata na haikibada hana sunabana akhoi tungi future lairoi nungsi chanana laiminagadaba da hana sunabana kari kanaba purakadawribano furum masel gi marakta amaga wakholon manadaba lairabasu faminaduna wari watai sanaduna madugi solution ama puraknaba honasi karigumba soikiba lankiba yaurabasu nupa thokna amasung nupi thokna soikhrabasu soikhre haiba ngambagi thongna leigadabani akhoi masel gi marakta nungsi chanaba lamdam ama oina punna leinaba honaminasi laibak thiba thodok amuk hana thoktanaba honaminasi haiki ngasigi thoram adugi manung chana hingsa amasung hingminasi haiba pandamda blood donation camp amasu pangthoki loinana ahaloirabasing mapuroiba laikhidrabasing amasung differently able person sing yauna punna miyoi 2,400 da pension yen thoki ngasigi thoram aduda sogunu kendragi MLA K Ranjit amasung Kundrapam Kendragi MLA TS Lokeshwar yauna MPCC gi maru aibalu chingba kaya su sarukyaki ngasi gi thoram aduda laikhidraba Hairok Ibotombi gi loinabi Moirangthem ongbi ibem haldan lu chingduna laikhidrabagi mitamda haika laika tamduna ikai khumnaba utkhi panba yabadi ex minister Moirangthem Ibotombi haukiba chahi 1994 gi December tareta sakhangdaba singna masagi mayumaktada nongmaina kaptuna halamkhibani hairi miyam amasung security force sing punna chatminaduna santi laknaba honaminasi Premjit Irang mayoknariba state asida security force sing amasung miyam puna chatminaduna santi laknaba honaminasi CRPF amasung security force sing gi maikaidagi civic action program gi makhada lamdam asigi miyambu angamba thakta mateng pangnabasu honari haina ngasi Chamaga kun battalion CRPF amadi Maklang Youth Development Club Imphal West anina punna sinduna Maklang Football Ground da pangthokiba civic action program da chief guest oikiba CRPF ki DIGS Premjit na Phongdokre civic action program gi makhada Maklang village ki oina miyam tinba maroi ba jaga singna numidangi matamda chathok chasin tawbada hena nungaina ba amasung overall community development ka mari lainana solar street lamp nipan khusinabagi thoram aduda DIGH Premjit na Makata na haikibada Bharat Sarkar gi Ministry of Home Affairs na civic action program gi makhada CRPF na lairiba jaga sing adugi miyamna thengnariba awat apa sing amadi mapuroiba laikhidraba singda mateng pangduna lakli masigi manung chana irang lairiba state asidasu CRPF ki maikaidagi su civic action program gi makhada miyam amasung CRPF punna chaminaduna santi thamnabagi damakta program asi pangthokpani loinana force asigi mapung oiba pandamdi security force amasung local miyam gi marakta achetpa mari thamnaba honabani ngasigi thoram asi su force asina santi amasung tangdu laitaba fibam ama thamnaba honabagi mahuta region asida socio economic development gi lamda mateng kaya piduna force asina miyam gi damaka thoktuna honariba sing adu mayek singna khanganaba honabani Chamaga kun battalion CRPF ki maikaidagi local miyam gi yaifanaba honaraga loinana battalion asiga mapung faba cooperation leinanaba miyam gi yaifanaba thabak kaya amasu paikhat khigani haiki MYDC football ground da pangthokiba ngasigi thoram aduda Chamaga kun commandant CRPF ki commandant Rajiv Lochan 30 battalion CRPF ki second in command Sandip Rias 120 battalion CRPF ki second in command Manish Raman assistant commandant L Baldemo Ovung battalion asigi assistant commandant Sudhir Kumar Maklang PHSC gi medical staff sing SHO Patsoi amadi lamdam adugi mioi kaya su sarugya ki thoram adu hogdokpada lamdam asigi nupi singna Manipur gi state song ama oiriba sana laibak Manipur sakpaga loinana jagoi isai kaya su utkhi Indigo gi flight sing cancel tawriba sigi action loreidabagi maram kari leibagi haina DGCA na so cause notice issue tawkhrei haukiba chayol amagi matam asida Indigo gi flight
माइकैदगी पाक्तक्नना फ्लाइटसिंग कैंसल तौदुना मियामदा खुदोंग चाहनद्रिबा कया असिगिदमक एक्शन लौरिदबगी मरम करी लेबगी हाइबदुगी मतंगदा पुंग कुनमरीगी मनुंगदा चपचाबा पाउखुम पिरक्नबा DGCA गी माइकैदगी इंडिगो गी CEO दा सोकोस नोटिस इशू तौख्रे डायरेक्टर जनरल ऑफ सिविल एविएशन DGCA गी माइकैदगी इंडिगो गी CEO दा इशू तौखिबा नोटिस अदुदा हारिबदी एयरलाइन असी मपुंग फाना मैनेज तौबगी दायित्व असी CEO ना ओरिबनी CEO गी माइकैदगी मथौ निंगथीना पांगथोक्तबना पैसेंजर कयादा खुदोंगचादबसिंग मायोक्नरिबनी मरम अदुना CEO गी मथक्ता एक्शन लौरिदबगी मरम करी लेबगे हाइबदु पुंग कुनमरीगी मनुंगदा खंगलकदबनी इंडिगो गी मैनेजमेंट गी माइकैदगी लेरिबा इशू असी सीरियस ओइना लौदुना थबक पाइखत्रबदी DCGA गी माइकैदगी खुदक्तगी मथौ ताबा थबकसिंग पाइखलगनी थौदो असिगी मतंगदा DGCA गी माइकैदगी मियोय मरीना साबा इन्वेस्टिगेटेड टीम अमा सेमले लोइनना पुंग कुनमरी चुमना थबक तौगदबा कंट्रोल रूम अमसु हांगदे हाइरी DGCA गी माइकैदगी नौना सेमखिबा 4-member enquiry committee asida Joint Director General Sanjoy K. Brahmani, Deputy Director General Amit Gupta, Senior Flight Operation Inspector Captain Kapil Malik amasung Flight Operation Inspector Captain Rampal Yauri committee asigi maikaidagi mathau taba regulatory enforcement action lokatpa yanaba amasung institutional strengthening gidamak numitaraga mangani gi manungda masigi finding amasung recommendation sing DGCA da submit tawgani madugi matugina DGCA na Indigo gi mathakta mathau taba action sing adu lakhotgadabani hairi amaramda ngasi nomaiji numita su Indigo gi flight chahum hena cancel tawkhibadagi operational distribution da chauna kaiba mayoknare Indigo gi flight sing cancel tawbagi wathok asi ngasi ga thana numitarung ni sure maraksida Indigo gi maikai gi lairiba crisis asi monitor tawnaba amasung singnaba kaya ama mayoknariba si mapung phana laksinabagi damak crisis management group Assembly Hairi Delhi Indira Gandhi International Airport ki maikaidagi Indigo gi operational crisis asiga mari lainana passenger singi oina nauna advisory ama issue tawkre loinana passenger singna khudongchadaba mayokna nadanabagi damakta airport chatringai mamangda makoi gi airline gi khwaidagi latest oiba flight status sing adu check tawnaba khangankre Indigo flight sing paktakna cancel tawkhiba asigi yenglaga Spice Jet na ngasigi oina ahenba flight kungani thoi service tawragani haidi Goa gi night club mai chakpada tourist mari yauna mioi kunga manga sire enquiry tawnaba order tawkhre ngasi ayu anganba North Goa gi Arkora gi Romeo Lane da leiba night club Bridge khangawdana mai chakpagi thoramda tourist mari yauna mioi kunga manga sire siribasing adu ayambana club asigi member amasung official singni thaudo adu LPG cylinder gas ama hawrekhibadagi oirambi yai haina thajnari maraksida thaudo asigi matangda Goa gi chief minister na thaudo adu mataw karamna tholakhibano haibadu khangdoknaba full scale enquiry chathanaba order tawkhre authority gi report machung ina khangawdana mai chakpagi thaudo adu da mioi ahum maina tamthina chakpadagi leikhidabani aduga atai lemhawriba sing aduna mai chakpa adudagi thoglakhiba maikhu sing aduna sor horma ngamdabadagi leikhidabani ahanbagi oina chathaba enquiry da leikhidaba sing adugi manungda tourist mari amasung employee taraga mari yauri haina confirm tawre atopa taret amasu verify amadi tawnaba honari thaudo aduda so apan nangkhiba mioi tarungna manak nakba hospital da kanari laibak thiba thaudo adugi paw hekta baga Goa gi chief minister Pramod Sawan na thaudok thokfam da chatuna hakthengna na yengsinkhre loina thaudo aduda leikhidraba imunganung singi awabada su thammoi sokna saruk yari haina phongdokre chief minister gi maikaidagi makhata na maihulangpok adu mataw karamna thokhibano haibadu khangdoktaba full scale enquiry chathanaba khangankre Maroina night club adu fire safety norms ngakna chatpra amadi building adugi regulatory standard adu maintain tawbra haina khangdoknaba akanba instruction pikre karigumba norms sing asi ngakna chatlamdrabadi maduda chenariba singi mathakta matik chaba legal action logani haina lauthokre adubu ahanbagi oina chathagiba investigation gi report matung inadi night club asi mathaw taba permission sing adu yauduna chalairambani building asi matamga chanadaba oibana madu sidoknaba local panchayat amasung Goa Coastal Zone Management Authority na demolition notice tharakhiba laikre adubu Directorate of Panchayat order ama state awraga leirakibani hairi Prime Minister Narendra Modi gi maikaidagi su thaudo adu yamna nungaitaba phongdokre loinana thaudo asi ana amasung aso apan nangkhiba singi imung manunggi awabada saruk yari hairakli Security Force na tungan ba mafamdagi lalolup singi kedar mapan fagatkhre miyamdagi sankhai thumkhai tawba amadi Manipur Sangai Festival 2025 ta sarugya khiba singda kihan khanganbagi thabak chathabani haiba aina thingkraba tungan ba lamdam asigi lalolup kaya gi kedar mapan Security Force na phaba ngamle hairi
ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯥꯗꯣꯔꯛꯄ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯁꯤꯡꯅ ꯍꯥꯏ ꯍꯧꯈꯤꯕ December 6ꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯂꯣꯂꯨꯞ KYKLꯒꯤ ꯀꯦꯗꯔ ꯑꯃ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯀꯥꯏꯔꯦꯝꯕꯤꯈꯣꯛ ꯁꯥꯏꯀꯣꯟ ꯂꯧꯕꯨꯛꯀꯤ ꯑꯦꯔꯤꯌꯥꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯥꯏꯔꯦꯝꯕꯤꯈꯣꯛ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯎꯁꯝ ꯇꯣꯝꯕ ꯑꯦꯂꯥꯏꯁ ꯍꯩꯕ꯭ꯔꯥ 23 ꯀꯧꯏ ꯑꯃꯔꯣꯝꯗ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯂꯣꯂꯨꯞ RPF PLAꯒꯤ ꯊꯣꯛꯆꯣꯝ ꯑꯉꯧꯁꯅꯥ ꯑꯦꯂꯥꯏꯁ ꯁꯟꯇꯣꯁ 52 ꯁꯨꯕ ꯀꯦꯗꯔ ꯑꯃꯁꯨ ꯍꯧꯈꯤꯕ December 6ꯇ ꯍꯩꯔꯣꯛ ꯒꯦꯠ ꯃꯅꯥꯛꯇꯒꯤ ꯐꯥꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯁꯂꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ KCP ꯑꯄꯨꯟꯕꯒꯤ ꯀꯦꯗꯔ ꯑꯃ ꯃꯁꯥꯒꯤ ꯃꯌꯨꯝꯗꯒꯤ ꯐꯥꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯂꯦꯟ ꯅꯝꯕꯔ 1ꯗꯒꯤꯅꯤ ꯑꯃꯔꯣꯝꯗ ꯂꯥꯂꯣꯂꯨꯞ ꯑꯁꯤꯃꯛꯀꯤ ꯀꯦꯗꯔ ꯑꯅꯤ ꯍꯧꯈꯤꯕ December 5ꯗ ꯌꯥꯏꯔꯤꯄꯣꯛ ꯋꯥꯡꯈꯦꯝꯗꯒꯤ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯃꯃꯥꯡꯗꯒꯤ ꯀꯣꯟꯁꯝ ꯑꯅꯥꯎ 23 ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯈꯨꯒꯥ ꯇꯝꯄꯥꯛꯇꯒꯤ ꯍꯧꯖꯤꯛꯅ ꯅ꯭ꯌꯨ ꯂꯝꯕꯨꯂꯦꯟꯗ ꯂꯩꯕ ꯈꯣꯏꯔꯝ ꯂꯥꯟꯉꯝꯕ ꯃꯩꯇꯩ 23 ꯀꯧꯏ ꯍꯥꯏꯔꯤ ꯃꯈꯣꯏꯗꯒꯤ ꯑꯍꯥꯡꯕ ꯃꯦꯒꯖꯤꯟ ꯑꯅꯤꯒ ꯂꯣꯏꯅꯅ SMG ꯀꯔꯕꯥꯏꯟ ꯑꯃ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ 2-wheeler ꯒꯥꯔꯤ ꯑꯃꯁꯨ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯂꯣꯂꯨꯞ ꯄ꯭ꯔꯤꯄꯥꯛꯄꯨꯔꯒꯤ ꯏꯔꯣꯝ ꯕꯣꯌꯥꯏ ꯑꯦꯂꯥꯏꯁ ꯌꯥꯏꯇꯣꯟꯕ ꯀꯧꯕ ꯀꯦꯗꯔ ꯑꯃ ꯅꯥꯒꯥꯃꯄꯥꯜ ꯀꯪꯖꯥꯕꯤꯗꯒꯤ ꯐꯥꯕ ꯉꯝꯂꯦ ꯃꯤꯑꯣꯏ ꯑꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯖꯥꯎ ꯆꯤꯡꯃꯩ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯀꯣꯏꯔꯦꯡꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯀꯦꯗꯔ ꯑꯃꯁꯨ ꯃꯤꯅꯨꯊꯣꯡꯗꯒꯤ ꯐꯥꯕ ꯉꯝꯈ꯭ꯔꯦ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯂꯥꯏꯔꯨꯛ ꯌꯦꯡꯕꯝ ꯂꯩꯀꯥꯏ ꯁꯂꯥꯝ ꯂꯩꯔꯛꯇꯒꯤ ꯍꯤꯖꯝ ꯃꯥꯔꯖꯤꯠ ꯑꯦꯂꯥꯏꯁ ꯗꯥꯃꯦꯟ 52 ꯀꯧꯏ ꯃꯤꯑꯣꯏ ꯑꯁꯤ G5ꯀꯤ ꯃꯤꯡꯗ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯆꯦꯜꯂꯤꯕ ꯇ꯭ꯔꯛ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯒꯥꯔꯤꯁꯤꯡꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ December 5ꯗ ꯁꯦꯛꯃꯥꯏꯖꯤꯡ ꯈꯣꯏꯗꯨꯝꯗꯒꯤ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯂꯣꯂꯨꯞ KCP MFLꯒꯤ ꯑꯦꯛꯇꯤꯚ ꯀꯦꯗꯔ ꯑꯃꯁꯨ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯁꯦꯛꯃꯥꯏꯖꯤꯡ ꯈꯣꯏꯗꯨꯝꯗꯒꯤ ꯀꯩꯁꯥꯝ ꯈꯣꯝꯕ 52 ꯀꯧꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗ KCP ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯋꯥꯡꯈꯦꯝ ꯆꯤꯡꯂꯦꯟ ꯀꯧꯕ ꯑꯦꯛꯇꯤꯚ ꯀꯦꯗꯔ ꯑꯃꯁꯨ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗꯒꯤ ꯐꯥꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯑꯗꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯥꯡꯊꯕꯥꯜ ꯈꯨꯅꯧꯗꯒꯤꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤ